ngasi nungdaram phong ki ba tuan tuan ma che phong singdigi maru oiba pausing khonga charaga mayam da share tawjagi ahanada Rajya Sabhagi MP Lesema Sana Jawbabu FCI Manipur State Consultative Committee ki Chairman hapkre Rajya Sabhagi MP Lesema Sana Jawbabu Food Corporation of India ki FCI Manipur ki State Consultative Committee ki Chairman oina Ministry of Consumers Affairs Food and Public Distribution hapkre hari Hiramasi ki matang na Mathang2 January 19 Parliamentary Affairs Ministry ki Deputy Secretary Ajoy Kumar na thakiba Chairman khanbagi ayaba adusu MP Sana Jawbada pikre hari ningsingba yai Lesema Sana Jawba hauji sana konongi ningthausu oiriba misa amane makpo handak nauna khallaba Chairman asigi mathakta Mathang2 January 19 Consumers Affairs Ministry ki Deputy Secretary na North East Frontier Railways Users Consultative Committee ki member oinsu MP Lesema Sana Jawbabu hapkre Ministry of Railways na tharakiba sirol asigi ayabasu MP Sana Jawbada pikre hari panba yai MP Sana Jawba haujuk Delhi da leibaga loinana haujuk sathariba leiba asigi parliament session da saruk yari mak haukiba January 13 da Delhi gi damak imphal thadokibani hena spouse na makhatari atopa pawamana Savannah Enterprises mapu gi geta shakti leiba IED bomb ama thamnam le Imphal East District ki Porompat Police na kuanba Khetri Gaw Maya Lekai ABA Ground Maya da leiba yum amagi thonggal sakti leiba IED bomb ama sakhangdaba singna thamnamle hari thaudo asing ngarang amasung ngasi lonaba ihingnungge matung pung baro khara helakpa adu waida laikai du da leiba Abdul Kalam Sheikh Sayyakhai manga apokpa lekhidraba Basiruddin gi yum gi get mamang sakhangdaba sing aduna thamnambani hari bom adu kg amaga gram 9 rom lumi bom laire haiba imung manungi Miyoi singna khanglakpadagi police ta paupiki khudakta police laktuna yengsilaba matung bom expert laktuna bom du lauthoklaba matung ngasi ayuk pung 8:10 satpa matamda awasingda pokhayankre Abdul Kalam Sheikh Savannah Enterprises ki mapuni hari bom du kanana karigidamak thamnamlibano haiba khangba ngamdri thaudoktugi matangna Porompat police na case ma laukhatpaga loinana thigatpa hokre amaramda Athletic Brothers Association ABA gi advisor Muhammad Abdul Kalam gi get ngarang ahing pung baro adwaida IED bomb thamlambadu yaningde haiduna Athletic Brothers Association ABA na sinduna Khetri Maya Lekai di ABA Grand Manakta wakat mifam famkre wakat mifam aduda Lekai adugi miyamna saruk yakibaga loinana ABA gi President Sheikh Nur Hasana phongdorakibada Yumkung na taba maramna aki tungjungningai oiraba thaba ama torakpa asi yaningde masigi matangna law and order pairiba authority na thubu matamna miyeng changhaningi haiki wakat mifam aduda yaukiba helping hand center Tayal gi president Naurem Thoibina hai lairaba sinmi kayana thabak toriba mafam asida bom thamlamba yaningde tawriba thaba asi chakhotaba lairik laisu masa khangdabagi mawongni thaba asi kanana tawbano haibadu athuba matamna sengdokpirao matungna asigumba thaba amuk hana tawbirakanu haina sa appeal toki haina pausna makhatari atopa tentakpa maru oiba pawamana Rivers Khan gi misi Rivers Khan ga maring mamanaba sing yauna khongjang changsinkhre thabal moijing Lengoi jildagi sahi mariga tha ani khakta ngairiba Rivers Khan bu minungsi leitana hatok laga manakna ko pukri amada hondoklam thaudokki asumba puthokpiu haiduna ipa group na sinduna Lilong Assembly Constituency manungsana leiba Lilong Khongbal mafam adugi Rivers Khan ga maring mamanaba angang kyasu saruk yaduna santi ona khongjang changsinkhre hainasu pausna makhatari makha cha tharak poina topa marueba pawamanamo contract lawkiba staff MTS sing Mathang2 tawringeda terminate tarakle all Manipur district COVID contractual health worker representative Laishram Santana haikre Manipur gi tuan district singi CMO singi makhada contract lokiba staff amadi MTA singna Mathang2 tawringeda khanghauduna terminate tarakle tholakle order asi tokpiduna makhoibu makhatana ahangba mafam singda mention biu wafam asing asi Manipur press kapta pawmisinga unabada Santana phongdorakibane Santana makataraduna hausingma COVID license loiba fawbanatri information amata pidana in meta laina duty tawringeda staff singbu termination gi order thoklibasina anababu kannabu honagadra thabakibu khangadra haibadu COVID license sandokpa horakpadagi yumna sangba yadabadagi
Sangoi Lukhoi Kajinduna Lerakpa ngaktani Makhoi gi awaba yengbiduna matam khara extend tabiyo Haujuk Susampur inmate Mari Ladibana Mathang2 ringeda terminate order tholak libasi yaningde sarkar gi maikei su athubra miyeng sangbiduna terminate order kaktat biduna makhoi bu ahang mafamsingda mention bibaga loyana makhoi gi awaba ke adu yengbiyu haidena su pawshina su mahatan fongdorakli makha tarakpo na masum loshilakpo na top maroiba pawkhra namu maitei sing schedule trap onanaba takshilunaba gidamak MDA gi convener Tomina Lusingba Kangbu Delhi gidamak imphal thadokre Schedule Trap Demand Committee na maitei singbu Schedule Trap onabagi apamba si thungananaba amadi Manipur Pumbada Manipur Land Revenue and Land Reform Act 1960 satna hananaba MP singda takshilunaba gidamakta Manipur Democratic Alliance MDA gi convener oiriba M Tomina Lusingba Miyoi mangana saba team ama ngasi Delhi gidamakta imphal thadokre M Tombina imphal thadoklamdai matamda paumisingda phongdokibadi handak imphal da leiramba Union Home Minister Amisada MDA gi maikei gi memorandum ama pisinduna maitei sing schedule trap onanaba amadi Manipur Land Revenue and Land Reform Act 1960 satna hananaba taksinki masigi makhatana oina ngasi Delhi da satliba MDA gi team asina hauji sathariba parliament ki mifamda Shiva Sena Aam Adami Party amadi MDA ga satminariba political parties in the memorandum asimakata na pisinduna wafam asi parliament putoktuna khanabinaba takshiluragani haikenasu pawshna makhatari atopa tentakpa maruiba pawamana ngasi malem gi pat kanba numit thoram malem sinba thungna paksana pangthokre Manipur gi loktak pat ki pak sauba square kilometer saniga humpu taruk oirambadagi square kilometer humpu taruk mangkhre hainasu paksi singda fongnari Loisilakpoina mapalamgi atopa maroiba pawkhrana thamanga supna Piklibi Nupi masa amabu Ejat manghankiba Miyoi 13 ki manungda nipan fare tabada yamna nungaitaba thodo amada Karnataka gi Sikam Galunda district sai 15 khakta ngairibi Nupi masa amabu thamanga supna otnaiba ki hanba amadi Ejat manghanbi bigita Miyoi nipan police na fare pharba Miyoi singasi gi marakta Nupi masa asigi masanchu yauri Thaudo asida senaribasing haukiba Janawari Kunthra District Child Welfare Committee gi Chairman Sikamaga Ludada Laiba Srinagari Police Station FIR ama register taraba matung police na mara laibasing fananaba thirakibane FIR aduda maraibak thirabi nupi masa asibu manghanbada senaba Miyoi 13 ki maming palakhi hari nupi masa asigi masan asina crime asida senaba khwaidagi maruiba misak oiri Police ki official singna phongdorakpagi matung ina nungtak pham amada thabak suribi nupi masa asi ahanbada Girish kauba bus driver amaga sakhangnabadagi mahakna nupi masa asibu Ejat manghanki Girish na abi kauba nupa masa amada nupi masa asigi phone number piduna abina amuk hana Ejat manghalaba matung photo amadi video sing lauduna atopada haidoklabadi miyamda saithoktuna khangangani haina kihanki police na makha takhibada abigi Marup amana nupi masa asibu amukasu nupi oibigi ikai kumnaba manghanki hari nupi masa asigi mama sahi ahumgi mamangna laikhidraba matung masana siga laiminarakpani haina pawashina makhatari nupi masa asibu kayarak hana Ejat manghanbagi thaudo asi masana asina khanglabasu police ta report pidabagi matangda amadi case asida mahakna maru oina senabana police na fakhi Stone Castle asigi mapu yauna faraba Miyoi sing Proxo Act ki antuan ba Indian Penal Code ki section singi makada book tokre FIR da paliba Miyoi khradi party amagi MLA official singa naknaba Miyoi ni haidenasu pawshina makhatana su phongdorakli lushilakpoina pawamana opposition na farm lo khanasi irang horakpadagi Rajya Sabha ngasigi oina yaithokre Rajya Sabha da opposition na farm lo kutakta khanasi haina irang horakpadagi sabagi mifam ngasigi oina yaithokre opposition na farm lo kutakta khanasi haiba irang horakpadagi Rajya Sabha gi chairman na hairiba farm lo asi hayeng khanananaba matam pikhi opposition gi maikeida madu tadana makhatan irang horakpadagi chairman na matam pikhrabani kanagumba amatana wa ngangdanaba mahaki hukum pikhi mamangna opposition members singna sabagi well forward sanctionduna farm lo kutakta khanagadabani haiba dabi tokhi Congress DMK TMC AAP na singbu opposition member kiana masi national gi issue ni haina sabagi well forward
ꯆꯪꯗꯨꯅ ꯏꯔꯥꯡ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ